Image Paodam yang tabi ribu kwai pun mampu taram nok so bagaloy na kurum jari. Masigi maruyo pauda. World No Tobacco Day thoram mafam kaya da pangthok na ki. CM Birena Theater ki lamda sangnai raba ratan chiam ga unakre. Loinana the Manipur People's Protection Koba Bill lama sem naba draft committee semle. Mapungweba paumu pizari. World No Tobacco Day Malem gi mafam khuding da pangthok na bagum Manipur da su paksan na pangthok nari. Directorate of Health Services Manipur amadi SHS National Health Mission Manipur in collaboration with Sangai Youth Tobacco Free and Education Organization na thoramase ngase Manipur Press Club da su pangthokre. Thoromadu da N Bandana Devi IAS State Mission Director NHM na athoiba mitunglen Dr. K Raju Singh Director of Health Services na thoromapu amadi K Saroj Kumar Sharma President Amjo Ibe Chobe Laishram Senior Research Officer Education is na akhanaba mitunglen oina sarya ke thoromasi ki matang da Dr. K Raju na asumna haiki Masjid diagram the people see after the harmony in the people of the story. You put a soup plate, it's that hard to send. I have the lungs to sing it, lungs to hard to sing it, hard to get away. Amaromda ngasi malem gi mafam punamakta World No Tobacco Day gi palan tawriba asiga mari leinana Manipuri Students Federation MSF nasu loop asigi masaloi sangsingda thoromasi palan tawri thoromasi gi manung channa Imphal West ki oina MSF headquarters ga khusam naraga kwa kaithil dagi kashampar fawba rally chatkre rally eduda No Tobacco advertising promotion and sponsorship aikoi hidak managi bolam singi mayokta lepsi haibana singba warol kaya placard singda iduna paiki ngasi ki thoranga mari leinana MSF ki president NG Milan na hai Manipur da hidak mana gi polam sing phong na yoliba sida lengang na yengsin biduna alcohol da dry state haina athing batham liba asigum tobacco da su athing batham biyo loinana miam pumbada hidak mana gi polam sing sizina daba dinjang kaijang daba state ama ohensi haiki Manipur se koi tobacco free state amo henba aduga koi ngasage dry state oi bagi asmaina alcohol da su dry state oi bas maina koi tobacco so tobacco production so koi yon da thing ba tham biduna koi state ase tobacco free state amatang di ohen bio aduga mai doi sing na haron sing tung yubi ora kadori ba koi kano sing se lamdam sigi mioi sing se koi masamu phaba mioi sing ora kan da state amo ohen nam gi tanja du mikupa do koi lega sing lobi wa apu Mafamatai da pangthong na bagumna World No Tobacco Day gi thoram Thawal Jilla gi wainasu District Administration Thawal na sinduna Thawal wangmata bada leiba CMO office da pangthokre thoramadu da Deputy Commissioner Thawal H Rosita CMO Thawal Dr N Jenda Kumar amadi SDPO Thawal Amrita Singana akhanaba athoiba mithung thoram mapu amadi akhanaba mithung lenoina sarya ki thoramadu da wangang loi kayana hidak mana sizinabagi amang basing amadi karigidamakta thoromase maru oiribano haibagi matangda wafam kaya fongdonaki loinana Thawal Jilla gi manungda leiriba PAC singi manungda khwaidagi tarunana leiba nongpok sengmai PAC da DC Thawal na lupa lakh ani gi senphamga loinana citation su khosinaki thoromadu da thoiba mitungi warol piraduna DC Thawal Rosita na hai Matamamada nupi oibi kayana churup thaknaramba du haujik khara makhai hanthaba urabasu apunbagi yengbada ngasisu hidak managi potlam sing sizinabagi chang hengalakli ngasi nupi oibi kaya ama kwa chaba amadi atei hidak managi potlam sing sizinari masina tamthiraba leina layong kaya oirakadaba leibana hidak mana sizinaba si lemnanaba miam punna honaminanaba amadi hidak mana sizinabagi amangba khangminaba matam oire haiki
Ngasidagi Chief Minister Nongthongbam Biren Singana lamdam masigi ahal loiraba amasong tongan-tonganba lamsingda sangngairaba mioisinga unaba hokre. India gi Prime Minister Narendra Modi gi midyeng makhada chathariba Bises Sampak Abhiyan gi sarwama oina Chief Minister N Biren Singana theater ki lamda sangngairaba Ratan Thiamga Imphal West District ki samusangda leiba Chorus Repertory Theater da ngasi ayuk unakre. Chief Minister na theater ki lamda sangngairaba Ratan Thiamna ngasi gi mirol da piriba kanaba sing amadi mahangna lauriba thodangbu ikai khumnabaga loinana thagatpa phongdoki. Chief Minister ga unakiba duda theater gi sangngairaba Ratan Thiamna state asida matamga chunaba cultural policy ama semnaba wafam yauna Manipur gi kala amasong sanskriti gi lamda thabak tawjariba singbu pungning thaugatpinaba CM gi pungning chingsinki. Ratan Thiamna CM da thamlakkiba wafam adu athuba matamda soidana thabakta laukhatkani haibagi thajaba piki. Sangngairaba renounce koi leaders elders singsi advice blessing drakale Madugi ahoba mission haibata ngasi se yumda laaga koina advice logjaba aduga blessing logjaba adumagi ahanbani aduna yambana hakchang fana nungaina fajana tamsang leibirakanda state sigi nation sigi tawiri contribution si makhata na tawina bai swing from the support na tawjari Manipur Sarkar gi machin chatpa Works Minister TH Bisorjin haikre Manipur da haukiba matam kharagi manungda yumlon nariba lebak Myanmar amasong Mizoram fauraga Rohingya taramathoi changlakiba asina issue oiraga Manipur da changlakpa Indian citizen oirabasu saktak se voter ID Aadhaar amadi mari leinaba authority na piba saktak se yaubaga Manipur da changlakpada athingba leite matam kayagi mamangdagi palamba sarkar civil society organization singna Manipur da leiriba yelhomi kanjanaba kanna honari masi koknaba mamang thagi tang kulumdoida tongan-tonganba chingi yauna JCLPS ki mihut sing yauna yelhomi kannabagi mifam pangthoklaba matungda di Manipur People's Protection Kauba bill lama semnaba mioi 13 na saba drafting committee semle masigi convener na mantri masamak oigani haiki wafam asinga se Works Minister gi Sanjen Thongda leba quarter da paumi singa unaba amada mantri na phongdokhibane mantri na makhata na phongdokhibada handakta asaba Aadhaar card paiba Rohingya changlakhiba singa dugi mathakta sarkar na chapchaba ain gi thabak chathari Makoi singasi ayambana UN refugee camp tagi lakpasu yauri loan su fauna de masina raija sida apanba ama pire makoi singasi ain gi oiba thabak loraba matungda makoi singna lakiba mafam singda halangadra khanari kanagumba CSO na natraga lanai mioi singna saktak che yaudana illegal migrant thengnabada tati tawoina tawbagi mahuta sarkar da pau pibiyu mase handakta Social media da illegal migrant ki achoba irang thoke tokibadu matung thoktana bani haiki Mantri na makhata na phongdokibada ching amasung tamgi mioi 13 na yauriba committee da mantri masana convener oigani aduga atai member sing di sports minister Letpau Haukip PhD minister Lesi Diko agri mantri V Hankhalian TT Haukip Chairman Hill Area Committee Radha Vinod Koijam XCM M Kumarjit Advocate General Kasim Basum MLA Awangbo Nimai amasong Congress ki MLA TN Haukip Gaikhangamni committee gi mifam Jun tang anida pangthokani mifam asida kumna khanaraga draft tawduna nongju mifamda puthoklaba matungda kendra gi luching basingda thamgani haiki Manipur ishana koi ishana isabu kanjagadabani ishana ngakthokpasi summi adugo kanagumba na social media da natraga karida akogi lariba communal thopo yaba mawongda akoine hek ujabasi akoina masi posi karam kana torkani natra karam kana to oi habagi haibu ngomdabani na masi yaringai akoi khundaminariba akoi masin marak amadi mapandagi lakku oribasu modi illegal oiba mawongda step lokhat pigano madu karimba phattaba nungaitaba thingnabirigasu ko sarkar thong launa hangduna thami
Pigliba angangsingbo khonghambagi leina diarrhea na sihanbadagi kannanaba intensified diarrhea control fortnight 2018 Kakching district ki oina sunga sidagi deputy commissioner Kakching Nailenthang Telian IAS na hodokre Kakching district ki oina intensified diarrhea control fortnight hodokpagi thauramama district health society Kakching na sinduna ngasi district hospital Kakching da hodoki thauramadu da district health society Kakching gi chairman so oireba deputy commissioner Kakching Nailenthang Telian IAS na Chief Medical Officer, Mission Director, Health Society, Kakching, Dr. S.S. Mangol na Function gi President, Zonal Education Officer, Kakching, Y. Achoba, ICDS, Kakching gi CDPO, S. Milan Kumar, Anina, Guest of Honor Sing, Oiki. Thoromasi Pangtopagi Matang, the District Health Society, Kakching gi DPM, TH, Prava Devi na Fongdoki Bada, Pigliba Angang Singbo, Diana Naduna Sibadagi, Kanba Medical Department na Education Amadi, ICDS, Kapunna Kosam Naraga Tabak Paikanaba, Laina si narabadi kari taugani haibadu khanganbani haiki Deputy Commissioner Kakching Nailenthang Telian na fongdokibada diarrhea na mi sihandaba adu khakta pandamna te laina se nahandaba honaba afaba ising fanganba open defecation free ohenba luna na leiba haibasi tangai fate aduna miamda afaba ising fanganaba open defecation free ohenanaba thabak kanna lokhatli haiki Ngasigi thauramadu da asasing da ORS amasung Jing solution su yenthoki Bharatiya Janata Party BJP na India da lengaklakpa chahi mari mapung farakpa amadi Manipur da BJP na luchingba lengakna palakpa chahi ama mapung fakibagi Bises Sampra Abhiyan gi thauramama ngasi Kakching district ki Kakching Turel Wangmada leiba community hall da pangthokre ngasi gi thauramadu da MLA Kakching Assembly constituency Y Surchandra na athoiba meeting BJP Kakching Mandal gi President KSH Chawbana Thoramapu BJP gi District President KH Ragumani Kakching Municipal Council gi Chairperson Naurem Sanjit Kumar na akhanaba mithung sing oina saryaki Center da BJP na lengakpa chahi mari mapung farakpa amadi Manipur da lengakpa chahi ama mapung fakibada chawkhat thaurangi thabak kaya paikhalakkibabu nungaiba fongdokpa oina Kakching SC gi manungda leiba ahal oiraba nupa nupi chamri henbada Kurta amasung inafi kudol potpiduna ikai khomnaki Thauramadu da wangang laduna MLA Y Surchandana hai BJP gi lengagasina policy program kaya paikhalakli Narendra Modi na ano policy program kaya paikhatpagumna Manipur da su N Biren na luchingliba lengagasina su later laira ason ana kaya da tengbang nanaba Chief Minister gi haksel gi tengbang khungang chatsi miyamgi numina chingba kaya ama paikhatliba si singthabada loiraroi haina phongdoki Churchandpur District ki Saikot Subdivision gi Tuitha Fai da leiba chahi 18 suraba John Lal Disakna atopa mioy ama kankibagi mahaki mathongna bu sakhangladuna Presidential Award ama oiriba Jivan Raksha Padak 2017 pirakle award singasi CM gi Secretariat da pangthokpa thauramama da Manipur gi CM N Birenna John Lal Disakta kusenaki thauramadu da wangangaduna CM N Birenna hai Jivan Raksha Padak Hariba Award asi Mioyamana Atopa Mioyamagi Punsi Kanbugi Damakta Piba Award ni Award asi Fanglakpa Haivasi State Asigi Damakta Yamna Chautoksa Ningai ni John Yuwakalon asi Lamdamasigi Tungi Mirol Kudimagna su Jalaning Haiki State Sida Poktana Aduma Bharat medal personally medal ga piraktana phangba state ki yama chautoksa ningai ni aduna tai Manipur gi leiriba tai angang sing hauraiba leiriba isa sing isu sing nasu magi sugumba yam courageous oiba magi spirit miyobagi punsibu value leina masagi punsiba ba sacrifice torga miyobagi punsibu kanna honabagi wakhalon si ngasi gi mirol amadi hauraiba isa sing isu sing angang sing da magi wakhalon si chalaningi haiba wakhunduma ai apil tawjige Tarit suba pegi matang da Library and Information Center Kakching gi auditorium da mifama mangasi pangthokre Kakching amasung masiki akoibada leibiriba Manipur Government Employees sing amadi pensioners sing na saryakiba mifama duda Manipur Government Service Federation na sotharakpa thabak thoram khudingmakta saryaminana ba hainasu warepnaki hairi
National Institute of Open Schooling na lauba Diploma in Elementary Education 2018 first semester gi exam gi saruk ama oina St. George School Moreda candidate Chahunga Humfuma na exam thaba hokre exam ase Technopal district ke manung da leiba tongan ba school sing oja sing na saruk yari exam ase da pamdaba thodok thokdana ba More police na ngak sen bagi thabak chathari More block ke manung chana leiba Pradhan Mantri Awas Yojana Gramin PMAYG gi makhada yum sabani haiduna first installment pi khraba matungda tha taruk faraba phawbada second installment pi bidana hana leiramba yum singi yumbi kaya saba loidringai da pasilakpa yaure haibagi paw phangmadagi ngasi More block ke manungda leiriba khudeng thabi kulgi PMAYG gi beneficiary singi yum singi phibam sing pawmi singa satuna yengsen krek ngasi khongchada duda beneficiary singi yum saba loisendana karamna hanagi ariba nong yuba yum singda tumpham chafam khangdana nong churaklabasu tripan kuptuna hing lenaba imung khara thengnaraki pawmi sing lakwa duda awaba mayoknaraba khunja amana haiki sarkarna yum sangai ji ron di pibire adu pibiba matam achira khara pirakpa duna koina makong makut kanchi nungji jan de loire aduga mathangi kupna ngai gi Palang kanangai makha thangai di pibirke adu hujik nungju tha matam jaruk panina nong chipet ta banina u makai siju hage chalak pa thu jawre audagi uyen chungchal pa thu jawre aduna machi yarbadi sarkarna nungju tha jawdriba tha ama ani hum wali matam achida huji yaradi thun pibiu Kuki Chief Association More Block General Secretary L Jamthang Matena English ngani taratare ki PMAYG gi matangda pendaba wafong kya pawmi singda phongdokladuna hai atopa district singda final phase pawbagi senthang pithaduna yum saba loikre aduga More block ki oina first phase ki installment khak piraba matungda hojik tha taruk suraba phawbada second phase ki senthang pibidaba maramna beneficiary singna awaba kaya ama mayoknare Maramasina lengana athubada second phase ki senthang pibiduna yum sing saba loihanbio karigumba pibidaba tawlabadi akan makongjang changsenngani haiki Mapitel Dambo Namfuda Sabagi Mayokta Save Our Land Save Our Future Haiba Timda Kananainabagi Thauramamangase Manipur Press Club ta Social Activist AC Raisangna Moderator Oiduna Pangthokre Thauramadu Saruk Yakiba JC against the Forced Construction of Mapitel Dam ge Secretary Dr. Salemwon Nahai Hana JC against the forced inauguration of Mapitel Dam Haina Semkiba adu Dam Sangat Dibanina Ngasidagi JC against the forced construction of Mapitel Dam Haina Hongle Ngasigi mifamna warep kaya sulauki hariba warep singi manungda JC gi committee member masing Yam Karhanba, Mapitel Dam gi upstream amadi downstream da leiriba miyoi sing punna khanaba mamangda kayar hanna pisin kiba memorandum gi response amata center amadi state government gi piraktriba gi matangda ultimatum pisinduna response pibinaba taksenba karigumba ultimatum asigi response tha amagi manungda pidaba tarabadi makhal makha kaya gi khongjang sangsenba haiba wafam kaya yauri haiki Family of the Involuntarily Disappeared Association Manipur Fidamna the International Week of Disappeared 2018 Haiba Thauramamangase Manipur Press Club ta International Awardee Heights Ibotombi Kumanna Moderator Roiduna Pangthokre Khananainaba Loiraba Matungda Mukhyamantri Tamna Rally ama Chatuna Memorandum Pisinaba Honabada Kangla Gate Mamangda Police na Thatkre Tungda Mioi Manga Khangatlaga Mukhyamantri da Memorandum Pisinkre Khongchatasida Saruk Yakiba Fidamgi President Ke Ranjina Fungdo Kibada ing so lising amaga chamapal marifudagi abspana piba chaithengda lamdam asigi mioi kayagi punsi mangkhre haiki business school dagi phanggiba skull sing aduga skeleton sing dugi chapchaba ditena report ama government ta khangan bi hoidra mamangi sarkar haijagi bagi aduga pakhum sing do mek chumna phangak tabana maram hoidana ngasi anoba akogi BJP gi government la apa matam se koi anoba samagloena chief minister da dugumba Mangreba, aduga Pangibus Kalison, Jinduka Mangiba, Sinduka, Dene Test of Sanabra Sanda Habdu, Young View Hide. Manipur State Likta Saruyakiba, Tim Singhi, Forum Gate Chairman na Bankim Chandran Haikre, Forum Ase, Sagolban United Po, Liktagi Tantorakpadagi, Sembanate, Maram Macha Amaka, Oikibatane, Forum Haiba Platform Ase, Amfagi Toning Bata Tauba, Miangi Kandaba, Androsia, Detector, Oirakpa, Adudagi.
kannabani wafam asing asi nyongthil pawmising unabada Bakim Chandrana phongdokhibane mahana makha taraduna haujiksu court ki order leina makoina tawningbata tawduna leiri makoida cheliba ichel karino haiba khangdaba kaya yawi forum na haibadi football sanasi kaya chumna AIFF na piba guideline ni makhada players singisu club kisu association gi kaidana sanasi haibane aikhoi gi apamba AIFF na khangdaba na te haiki aikhoi high court ke direct ki matungina thaminagi thaminar bu matungda aya da aikhoi gi stand long sing adu soidana muki aikhoi mayamda paudam jagani haiba ngasagi observer sing asina na khalaba mi sing asina numituda thaminabu matunda thorokpa turn out singdo madu kotam thamgado yami natrage yanade haibu political rival amawariba Prime Minister Narendra Modi bu wathok mayam ama thokhalle hairaduna Delhi gi Chief Minister Arvind Kejriwal na hanagi Prime Minister Manmohan Singh gumba educated Prime Minister ama miyangi oina phangdre haiki Dr. Manmohan Singh ase Oxford University dagi PhD ni aduga Delhi School of Economics ta lairik tamlakpani Finance Minister amadi Prime Minister gi Economic Affairs ta advisor ama oiramle PM Modi gi wahai gi thaki mahai gi thaki matangda matam chupada Kejriwal and Kona wang hangduna leiribani loinana Modi gi degree gi wafamda chingnaba phongdoktuna leiribani National Capital da oiriba awarapa lengak liba BJP na yangchendre haina Kejriwal na maral siri Hauji Delhi da thengnariba awabasing maigi fibam ising watpagi amadi CCTV project khinbagi wafam panbaga loinana BJP na National Capital da amotpa rajniti sanaduna leire haiki ngarang Delhi gi Health and Power Minister Satyendra Jain na private hospital singi project ka mari matangda policy ama semgatnanaba wa phongdoktuna laikhrabani nunganbaga CBI na Satyendra gi yumda red tawrakhi hairi India amasung Pakistan na English ngani ahumge ceasefire agreement bu observe tawani haikiba bu China na taramna okre Chinese Foreign Ministry gi wangang loina haiki lebak anina laurokpa warepu China na taramna okdi Jammu and Kashmir da ngamkhai lana nongmai kapsin bagi thokdok sing yamna toina thoklibani chahi asigi me gi tang kunmapal fawbada Pakistan lanmina ceasefire thogaiduna nongmai kapsalakpagi thokdok Chamapal sumna Nepal thoki haina New Delhi na confirm tawkrabani aroibada maroiba umhana pizari World No Tobacco Day thoram mafam kaya da pangthokna ki CM Birena Theater gi lamda sangnai Ratan Chiam ga unakre loinana the Manipur People's Protection Kowa Bill lama semnaba draft committee semle ngasi damakta di mes Paodam loisinjari myambu mohana krumjari